ꯈꯪꯍꯧꯗ ꯍꯨꯝꯂꯛꯈꯤꯕ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯅ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯋꯥꯍꯜꯂꯤ ꯊꯃꯣꯏ ꯃꯥꯁꯨ ꯀꯞꯍꯜꯂꯤ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯋꯥꯍꯜꯂꯤ ꯊꯃꯣꯏ ꯃꯥꯁꯨ ꯀꯞꯍꯜꯂꯤ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕ ꯊꯦꯝꯕꯤꯔꯝꯃꯨ ꯅꯪꯅ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯕ ꯊꯦꯝꯕꯤꯔꯝꯃꯨ ꯅꯪꯅ. Thank you everyone who was joining with us. ꯈꯪꯍꯧꯗ ꯍꯨꯝꯂꯛꯈꯤꯕ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯅ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯈꯤꯕ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯅ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯋꯥꯍꯜꯂꯤ ꯊꯃꯣꯏ ꯃꯥꯁꯨ ꯀꯞꯍꯜꯂꯤ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯋꯥꯍꯜꯂꯤ ꯊꯃꯣꯏ ꯃꯥꯁꯨ ꯀꯞꯍꯜꯂꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯕ ꯊꯦꯝꯕꯤꯔꯝꯃꯨ ꯅꯪꯅ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕ ꯊꯦꯝꯕꯤꯔꯝꯃꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯏꯅꯥꯛꯇ ꯏꯅꯥꯛꯇꯗꯤ ꯂꯩꯍꯟꯅꯤꯡꯕꯅꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯏꯅꯥꯛꯇ 이나ꯛꯇꯗꯤ ꯂꯩꯍꯟꯅꯤꯡꯕꯅꯤ
ಕೈಗೆ ಪೂ